Shanghai gi ani suba yumbu khul onthoklamada chenabasing athubada phagalagane CM Moredagi behiyang phawbagi ngamkhai sambal khanaba BRTF ka wa khanakre Langol Reserve Forest ki lamdeng block ki manung chanbada leriba Shanghai gi ani suba yum Shanghai second home ge mi amata tadaba mafamda laisen bunghai na ming thonjillaga khul pithokpaga loinana sakhangbada senaba official sing phagalagane sakhang lamba khul adusu kakthanaba thabak lokhatpa haure haina Chief Minister N Biren na phongdokre Moredagi behiyang phawbagi kilometer marfurom sangba sarukta ngamkhai sambal khagadoriba dugi matangda Chief Minister na BRTF ki official singa loinana mifam pangthoktuna khanakre pausi asiga telephone ki khuthangda wari sanabada Chief Minister N Biren na hai Langol Reserve Forest ki saruk asida mi amata sutta daba mafam amabu khulloina sakhang lambagi matangda laingakna haksin lawbaga loinana survey ama tawnanaba loinana Madugi marik sumba report ama pikhalangnaba official singda khangan khiba laidai lo na yadaba mawongda kanglon kaina dugumba khul sakhang ba natraga ayaba piba mata laingakna yaba ngamloi loina na lana semjilamba khul singadu recognition kaktat ka nei aran ba thabak sing tawba duda chena bani haiba official khara phagat pa hore loina na hek chena ba khudingmak phagalaga chapcha ba action lawga nei asigumba aran ba tawba singa si laingak asina chumthokna ba angamba thakta hona duna lakle Phibam asi chumthoklamdrabade aikhoigi miyam tungda yamna wahawgani haikhe yumsu amata laitaba loinana mi amatasu khundadaba Langol Reserve Forest ki lamdeng block ki mafam asida kumjali singani mapanda matamadugi saitu Gampha zone subdivision ge SDO oiramba miyoi amana laisen bunghai na maming thonjinduna punna yumni fuga manga leiba amasung miyoi chaniga yangkhai nipan leiba khulama sakhangbada natana laingak na piba tongan tongan ba social benefit scheme singi khudong chaba pibi na ba laingakta Khuladugi chief Paukhojang Kipgen Haijaramba Laiking Loina na Haidaba Kulasi Kumzali Singamaga Chamapan Marfu Draga Humdoi Marfu Draga Marida Tokibang Kanglup ki irang aduge hek matungdagi tongan bang Mapamdagi lakpa miyoy sing na punsilaga Kundaduna lakpa ni haina claim phawba tawram khibane Amaromda Moredagi na behiyang phawbagi manungda kilometer Marfu sambal khaba hongnabaga mari lainana Chief Minister na BRTF ki makok thongba official singa loinana mifam pangthoktuna khanakre Mifam adugi matangda Chief Minister na hai ngarangi mifam adu mapungoi na nauna sambal khagadoriba Moredagi behiyang phawbagi saruk asige geographical boundary gi mawong mataw amasung phibam adu yang minabaga loinana nainakhe sambal khabagi thabagasi mapungoi na mi taba mafam sing khandoklaga khaba haunabagi wafam mifam adu da khanakhe maramdi mina khundaba mafam sing asida mapungoi na ngamkhai da lona lanthok lansin tawbagi thabagasi chathai loinana mi tadaba chingi sarukoiba mafam sing da de Sambal khabagi thabagasi khara tapthanaba khanakhe ahan bagi oina Churachandpur district ke behiyang site kilometer kuntra rom mi taba mafam sing khandoklaga sambal khaga nei loinana more rom thangba maikai dagi na sajik tampak molcham ge saruk asida mi taba saruk singda kilometer yangkhai rom sambal khabagi thabagasi chathaga nei haidaba kilometer marfu rom sangba sarukta ngamkhai sambal khabagi wafam ase Ministry of Home Affairs na Hana na ayaba pirakhiba laikre ngarangi mifam asiga loinana makhata na khanaraba matungda karamba mafamda sambal khaba haugadagi haibadu lepthokpaga loinana mapung phaba report ama Ministry of Home Affairs ta pisilagani haina Chief Minister na makhata na phongdokhe Rahul Gandhi disqualify tawrakhibabu yaningdaba utuna MPCC na fimu setuna khongjang changsinkhre Rahul Gandhi bu Surat ke court amana criminal defamation amada Conviction piduna MP oibadagi disqualify tawkhraba matungda yaningdaba phongdoktuna ngarangsu MPCC gi MLA amade senior leader sing yauna fimu setuna chinda muba fi punduna Manipur Legislative Assembly mamangda khongjang changsinkhre Rahul lauthokiba yai Congress muthatpadi mangda faw mangluno o ibobe protest adu da saruk yakhiba hanagi Chief Minister amasung Congress Legislature Party gi lusingba Okram Ibobina hai Ngasigi protest asi party gi lusingba Rahul Gandhi bu logi tawpham thokpa amata paikhatana Lok Sabha gi member oibadagi disqualify tawkhiba dubu yaningdaba oina changsilakpa khongjang gi saruk ama oina chathaba nei Rahul bu lokthokibadi yai tawigumba sung Congress Party muthatpadi mangda faw mangluno Filmmaker O.C. Mairada International Award pirakle Kolkata gi Sangit Kala Mandir da numit nini satharakiba Niri 9 Second International Film Festival 2023 gi manayan thokpada Manipuri film ki saknai ba director O.C. Mairabu jury special mention award pirakle manasi festival asido official selection fangkiba Manipuri feature film asengba iralbu direction pibagi damakta pirakpa nei nini media na tha asigi kunmanga amasung kuntaruk numit nini chumna sinkiba festival asigi director Dr. Junmoni Devi
खाउना फिल्म असिना फेस्टिवल असिदा सरुक यारकपसिना फेस्टिवल असि हेना मयेक थोगले हाइना फोंदोखे फिल्म असि दोसु याली फिल्म प्रोडक्शन की मणिपुरी बैनर मखादा खेत्रीमयुम सुबदिनीना स्टोरी प्रोड्यूसर अमदे लिरिक्स ओइबने मालेम की ओइना कुमजा 2022 दा पुथोकिबा तोंगान तोंगान लोल की फीचर फिल्म चनीगा मरफुद्रागा तरुकना फेस्टिवल असिदा सरुक याखे यामख्रबा फिल्म सिंग असिदगे सुपनदगी फिल्म निपान खक्तम खंगतपदा असेंगबा इरलसु यावरखिबने